Phong-Dok Tuna Wangjing Da Wakat Mipham Pangthok Khre Thasa ki taruk amasung tare kilonaba ahingda Bishnupur district ki Moirang Tronglaobi awang lekai da leiba yum amada Pangal kalaba bong kapsinduna attack tawbada yum aduda tumnaga leijaba angang ani siraga apopi mana sokpadagi laikatnariba yamna thamoi shokpa Thoudok amasung makhataba khongjangda CRPF na khongjangloi ahumbu atamnana nongmaina kaptuna hatkibagi Thoudokpu pendaba Phong-Dok laduna Wangjing Gram Panchayat Apunba Club Organization Wangjing na senduna miyamgi oiba Wakat Mipham amagaloinana khana nainaba Mipham amangasi Wangjing lakpa iningthaugi sanglenda Pangthok Khre Wakat Mipham atuda miyam nganaba leiba security forces na micham hatpa yaningde let justice be served for every child angang singi hak manghanba yaningde protect child right terrorism chathariba India gi security force kudimak hankro Ngasigi Wakat Mipham atuda Kokomigi convener and Santa Fox ki ex-president TH Manihar amadi imagi mairagi president Ima Sujata yauna wangangloi kayana hauzik oiriba manipur gi fibam asida wafam kaya thamki Kokomigi convener and Santana hauzik oiriba landam asigi fibam asida India lenga ka wari sabagi tangai fadaba sing paladuna legal practice tawriba akhang ahi singi committee ama sembasu mathautai haiba wafam thamki Wangpakogi General Secretary Naurem Iboyaimana Phong-Dok kibada India gi micham bungak pi senbigani haina leiriba Central Force singna Manipur asidadi miyam bungak pi senbibagi mahuta onsin biduna hatpa tukpa tawrakpa asinadi India government na kuki illegal migrants singa khutsamnaduna maitai singbu mutkina bo khonarak labra haibagi chingnaba chawna faure Masina maram oiraga oiragliba fibam asi miyamda mamuta na khaminaba tangai fadaba ama lakpadagi ngasigi khana nainaba Mipham amadi laibak thiba Tronglaobi gi Thoudok adubu awaba pendaba Phong-Dokpa oina ngasigi thoram asi pangthokpani haiki Wangpakogi President Laishram Manichandrana Mipham aduda wangangladuna handak angang ani kuki narco militant singna hatpi khibagi Thoudok asida laibak asigi Prime Minister na wafam amata Phong-Dok taba asi yamna pende Naked parade ki matang dadi Prime Minister capital punishment pigidabani haina yathang tawtharatuna maitai kaya ama hauji kai shumsangda fajillaga thamli aduga jury bamda kuki khulai paiba singna nupi angang hatpa adudadi karigi tumina laikibano MLA singna su tumina laikiba ngaktani matamaduda lamdam asigi mara paibi singna achumba wile fangnaba laukibani haiba wafam sing thamki